Ngarang ahing nongyaidagi koukhiba pungkun marige general strike numit taranigi oina komthokre watliba demand sing amadi transfer taurakliba doctor sing numit taranigi manungda jiribam da mathau tauradrabadi numit taramathoi suba numittagi economic blockade ki khongjang lakkadouri ngasi jiri ima maira paibi apunba lob Imphal office ta rongmai nagalu Lufam Manipur, All Manipur Bengali Student Union, All Jiribam Pangal Women Welfare Association Yauna, Jiribam gi tongan ba CSO, Maira Paibi Singh Sarukyaduna Pangthokiba, Paugimi from Amada, District Hospital Monitoring Committee, Jiribam gi Executive Member PH Montessori na Fongdorak Kibada, Jiribam gi Amatangairaba 50-bedded hospital asi, Matamga Chunaba District Hospital ama oihanduna, Mathau ningthina tawdabana anaba macha amagidamak sel chartana chatuna sel hena tinghanduna layengli ngarang numidang lenga ki maikaidagi Jiribam gi hospital asi full-fledged district hospital amada upgrade tawragani haibagi notice ama thorakpa asi Jiribam miyamna taramna oi hospital asi ge CMO ama oibada matik chaba amadi qualify oiba leite hairiba CMO amadi MS asi qualify oiba thambiduna mathau tawhanbiyu haiduna aikhoina taliba demand aduda panlabasu lengakna tabidaba asisu laibak thibani aikhoina taliba qualify oiba CMO amadi medical superintendent MS thabiraktuna hospital asi equipment amadi staff marang kaina thambiduna mathau tawhanbiyu haiki makhatana haikibada CMO MS amadi nauna order thokiba doctor singna ngasidagi numit taranigi manungda Jiribam da mathau tawhandrabadi mathangi numit taramathoi subada matam kaktaba economic blockade ki khongjang changsilagani haina lauthoki District Hospital Monitoring Committee amadi atai singna tanjariba demand asi yengbiduna mari leinaba government gi side tagi health sector gi side tagi ekoi gi demand asi pibirapase yamna haraujai yamna welcome taujai tawbatabu hariba order asi thokra matung sida hariba order asi implement taw haina order amasu tholai madu kanan implement tawgadagi habda CMO sing implement taw hairi hariba order si district hospital praful pleasure ama oirani aduga masi implement tawnabagi dama CMO sing da su instruction pi he aduga laibak 3 badi akoina hariba implement tawnaba akoigi graduate haibadi qualify oiba grade suba CMO se akoigi sida leite hanadagi so akoina tanduna lai district hospital oirabanina DMS mahutta MS oina so amala agani hariba post ani se akoigi Jiribam sida leite makoi leitabana maram oiraga akoina nungaijadribadi hariba order si matam chan implement tawba ngamloidra